Matthew chapter 9 Nakanna masithaba mi ama phahanba aduga mahakna hi tongduna pat lanthoklaga masagi saharda laklami aduga yengu phamda hipliba nakanna masithaba mi amabu makhoina mahaki manakta puraklami aduga Jishuna makhoigi thajaba adu ubada nakanna masithaba mi aduda hai ichanipa thaunaphau nangi napapsing kokpirabani maduda yengu Wayel yatangi oja kharana makhoi masen hainarami nipa asina ishorgi mathakta thina ngangi aduga Jishuna makhoigi pukning khangladuna hai nakhoigi thamoida phattaba khalliba karigino napapsing kokpire haibaga hogattuna chatlu haibaga karambana henna laibage adubu masi migi machanipa aduna taibangpanda papsing kokpinaba matik lei haiba nakhoina khangnanaba mahakna nakanna masithaba mi aduda hai hogatlu nahaki hipnafam laukattuna nayumda chatlu maduda mi aduna hogattuna mayumda chatkirami adubu miyam aduna masi ubada kirami amasung mi singda asigumba matik pibiba ishorbu thagatjarami Matthew bu kauba aduga Jishuna mafam adudagi chathorakpada Matthew kauba nipa ama khasna thifamda phamduna leiba urami aduga mahakna mangonda hai itung illu maduda mahakna hogattuna mahaki matung injaki aduga Jishuna yum aduda chanaba phamlingaida yengu khasna thauba amasung papi mayamna mahaki nakta laktuna mahak amasung mahaki sebok singa chanaba phaminarami Pharisi singna madu ubada mahaki sebok singda hai Nakhoigi guru na khasna thauba sing amasung papi singa chaminariba karigino adubu Jishuna madu tabada mahakna makhoida hai masa phaba singdi maiba mathau tade adubu anaba singdi maiba mathau tai aduna hairiba asi karino haiba chattuna tamlukho aina chanbiba pami iratpot nate maramde aina dharma chenba singbu kauba lakpa nate adubu papi singna pukning honglaknaba kauba lakpani chara henbagi wahang adudagi Johangi sebok singna Jishugi nakta laklaga hai aikhoi amasung Pharisi singna toina chara heli adubu nahaki sebok singna chara hendriba karigino maduda Jishuna makhoida hai borgi marup singna borga loinaringaida tengthana waigadra adubu bor adu makhoidagi lauthokpa numit sing lakani matam aduda makhoina chara hengani mi kana amatana singsindriba phizet amabu amanba phida phochinade maramdi phizet aduna amanba phi adu chingthoktuna hena segaigani mi kana amatana amanba sawungi khaw singda anauba yu hapnade haplabadi sawungi khaw sing adu pokhaiduna yu adu haidokani amasung sawungi khaw sing adu mangani adubu makhoina anauba yu adu anauba sawungi khawda hapnai asumna animak liduna thammi asiba nupi macha amasung i tabi nupi mahakna makhoida wasing asi hairingaida yengu phamnaiba amana laktuna mahaki mangda khurumduna hai aigi icha nupi hojikta sibada mangairi adubu nahakna lengbiraktuna mahaki mathakta nahaki khut thambiyu aduga mahak hingjagani aduna Jishu amasung mahaki sebok singna hogattuna mahaki matung ilami aduga yengu chahi 12 chupna i taduna narabi nupi amana mahaki tunglomda laktuna mahaki phigi phina soklami maramdi nupi aduna mathanta khanjarami aina mahaki phijitabu sokcharabadi aina ba phagani aduga Jishuna leithoklaktuna nupi adu ubada hairei icha nupi Thaunaphau nahaki thajabana nahakpu phahanbire mitkup adudagi nupi adu phahanbiki adudagi Jishuna phamnaiba adugi yumda changlakpa matamda basi khonglibasing amasung charangnaraba miyam adu urami mahakna makhoida hai chathou nupi macha asi sidri
ꯑꯗꯨꯕꯨ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯅꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯂꯦ꯫ ꯄꯥꯎ ꯑꯗꯨ ꯂꯝ ꯑꯗꯨꯗ ꯁꯤꯟ ꯊꯨꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯑꯅꯤꯕꯨ ꯐꯍꯟꯕ꯫ ꯑꯗꯨꯒ ꯌꯤꯁꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯗꯦꯕꯤꯗꯀꯤ ꯃꯆꯥꯅꯤꯄꯥ, ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ!" ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯗ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯑꯩꯅ ꯃꯁꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯈꯣꯏ ꯊꯥꯖꯕ꯭ꯔꯥ?" ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯝꯖꯔꯛꯏ, "ꯍꯣꯏ ꯏꯕꯨꯡꯉꯣ." ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯣꯛꯇꯨꯅ ꯍꯥꯏ, "ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯈꯣꯏꯗ ꯑꯣꯏꯁꯅꯨ." ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯌꯤꯁꯨꯅ ꯃꯈꯣꯏꯗ "ꯃꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯁꯅꯨ" ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯊꯣꯛꯇꯨꯅ ꯂꯝ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯁꯟꯗꯣꯛꯈꯤ꯫ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯐꯍꯟꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯕꯨꯠ ꯆꯪꯕ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯑꯃ ꯄꯨꯔꯛꯂꯦ꯫ ꯌꯤꯁꯨꯅ ꯕꯨꯠ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯥꯏ, "ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯏꯖꯔꯦꯜꯗ ꯈꯛ ꯎꯈꯤꯗ꯭ꯔꯤ." ꯑꯗꯨꯕꯨ ꯐꯥꯔꯤꯁꯤꯁꯤꯡꯅ ꯍꯥꯏꯈꯤ, "ꯕꯨꯠꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯕꯨꯠꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯏ." ꯑꯗꯨꯒ ꯌꯤꯁꯨꯅ ꯁꯍꯔ ꯑꯃꯁꯨꯡ ꯈꯨꯡꯒꯪꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯇꯝꯕꯤꯔꯝꯃꯤ, ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯅꯥ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯑꯅꯥꯕ ꯈꯨꯗꯤꯡ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯒꯗꯕ ꯃꯤ ꯌꯥꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯌꯥꯎꯁꯦꯟꯕ ꯂꯩꯇꯕ ꯌꯥꯎꯒꯨꯝ ꯑꯋꯥꯕꯗ ꯇꯥꯕ ꯑꯃꯁꯨꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏ, "ꯂꯧ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯒꯗꯕ ꯃꯤꯗꯤ ꯌꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯔꯣꯛꯐꯝꯗ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯊꯥꯕꯤꯔꯛꯅꯕ ꯅꯈꯣꯏꯅ ꯂꯧꯔꯣꯛ ꯃꯄꯨꯗ ꯍꯥꯏꯖꯧ." ꯆꯦꯞꯇꯔ 10 ꯁꯦꯕꯣꯛ 12 ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛ 12ꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯒ ꯁꯦꯡꯗꯕ ꯊꯋꯥꯏꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯅꯕ, ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨꯡ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯑꯅꯥꯕꯁꯤꯡ ꯐꯍꯟꯅꯕ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯃꯇꯤꯛ ꯄꯤꯕꯤꯔꯦ꯫ ꯄꯥꯈꯣꯟ ꯆꯠꯄ 12ꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯅꯤ: ꯑꯍꯥꯟꯕꯗ ꯄꯤꯇꯔ ꯀꯧꯕ ꯁꯤꯃꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯑꯦꯟꯗ꯭ꯔꯤꯌꯨ, ꯖꯦꯕꯦꯗꯤꯒꯤ ꯃꯆꯥ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯖꯣꯍꯥꯟ, ꯐꯤꯂꯤꯞ ꯑꯃꯁꯨꯡ ꯕꯔꯊꯣꯂꯣꯃꯤ, ꯊꯣꯃꯥꯁ ꯑꯃꯁꯨꯡ ꯈꯁꯅꯥ ꯊꯧꯕ ꯃꯦꯊ꯭ꯌꯨ, ꯑꯜꯐꯤꯌꯥꯒꯤ ꯃꯆꯥ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯊꯥꯗꯤꯌꯥꯁ ꯀꯧꯕ ꯂꯤꯕꯤꯌꯥꯁ, ꯀꯦꯅꯥꯟ ꯃꯆꯥ ꯁꯤꯃꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯄ ꯌꯦꯍꯨꯗꯥ ꯏꯁꯀꯥꯔꯤꯌꯣꯠ꯫ ꯁꯦꯕꯣꯛ 12 ꯊꯥꯕ꯫ ꯑꯗꯨꯒ ꯌꯤꯁꯨꯅ 12 ꯑꯁꯤ ꯊꯥꯔꯒ ꯃꯈꯣꯏꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯍꯥꯏ, "ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯀꯅꯨ ꯅꯠꯇ꯭ꯔꯒ ꯁꯃꯔꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯁꯍꯔꯗ ꯆꯪꯒꯅꯨ, ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯋꯥ ꯑꯁꯤ ꯁꯟꯗꯣꯛꯎ: ꯁꯔꯒ ꯂꯩꯕꯥꯛ ꯅꯛꯂꯦ꯫ ꯑꯅꯥꯕꯁꯤꯡ ꯐꯍꯜꯂꯨ, ꯀꯨꯁꯇꯤ ꯊꯨꯡꯕꯁꯤꯡ ꯁꯦꯡꯍꯜꯂꯨ, ꯑꯁꯤꯕꯁꯤꯡ ꯍꯤꯡꯒꯠꯍꯜꯂꯨ ꯑꯃꯁꯨꯡ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯎ꯫ ꯅꯈꯣꯏꯅ ꯂꯦꯝꯅ ꯐꯪꯕ ꯑꯗꯨ ꯂꯦꯝꯅ ꯄꯤꯊꯣꯛꯎ꯫ ꯅꯈꯣꯏꯒꯤ ꯁꯦꯡꯒꯥꯎꯁꯤꯡꯗ ꯁꯅꯥ, ꯂꯨꯄꯥ ꯑꯃꯁꯨꯡ ꯀꯣꯔꯤ ꯄꯨꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯈꯥꯎ, ꯐꯨꯔꯤꯠ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯜ ꯅꯠꯇ꯭ꯔꯒ ꯆꯩꯁꯨ ꯄꯨꯒꯅꯨ, ꯃꯔꯝꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯐꯪꯕ ꯃꯇꯤꯛ ꯆꯥꯏ꯫ ꯅꯈꯣꯏꯅ ꯁꯍꯔ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯀꯅꯥ ꯂꯩꯕꯒꯦ ꯍꯪꯉꯨ꯫ ꯅꯈꯣꯏꯅ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯌꯨ꯫ ꯅꯈꯣꯏꯅ ꯃꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯕꯨ ꯈꯨꯔꯨꯝꯃꯨ꯫ ꯏꯃꯨꯡ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯪꯊꯕꯒꯤ ꯕꯣꯔ ꯄꯤꯌꯨ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯪꯊꯕꯒꯤ ꯕꯣꯔ ꯑꯗꯨ ꯅꯈꯣꯏꯗ ꯍꯜꯂꯛꯁꯅꯨ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯅꯈꯣꯏꯕꯨ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯋꯥꯁꯤꯡ ꯇꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨ
ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯅꯈꯣꯡꯗꯒꯤ ꯎꯐꯨꯜ ꯀꯟꯊꯣꯛꯂꯝꯃꯨ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯋꯥꯌꯦꯟꯕꯒꯤ ꯅꯨꯃꯤꯠꯇ ꯁꯣꯗꯣꯝ ꯑꯃꯁꯨꯡ ꯒꯣꯃꯣꯔꯥꯒꯤ ꯂꯝꯅ ꯁꯍꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯐꯕꯅꯤ꯫ ꯋꯥꯌꯦꯟꯕꯒꯤ ꯅꯨꯃꯤꯠ ꯀꯩꯁꯥꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯥꯎꯒꯨꯝꯅ ꯊꯥꯔꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯂꯤꯟꯁꯤꯡꯒꯨꯝꯅ ꯁꯤꯡꯉꯨ ꯑꯃꯁꯨꯡ ꯂꯝ ꯈꯨꯅꯨꯁꯤꯡꯒꯨꯝꯅ ꯄꯨꯛꯆꯦꯜ ꯇꯤꯡꯉꯨ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯆꯦꯛꯁꯤꯜꯂꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯁꯅꯦꯗ꯭ꯔꯤꯟꯗ ꯄꯤꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯅꯈꯣꯏꯕꯨ ꯐꯨꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ, ꯅꯤꯡꯊꯧꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯗ ꯁꯥꯈꯤ ꯄꯤꯅꯅꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯨꯈꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯥꯏꯒꯗꯕ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯕꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯉꯥꯡꯕꯤꯔꯤꯕ ꯅꯈꯣꯏꯒꯤ ꯅꯄꯥꯒꯤ ꯊꯋꯥꯏꯅꯅꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯆꯥꯕꯨ ꯁꯤꯅꯕ ꯄꯤꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯕꯨ ꯌꯦꯡꯊꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯈꯥꯡꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯁꯍꯔ ꯑꯃꯗ ꯑꯣꯠ ꯅꯩꯔꯕꯗ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯆꯦꯜꯂꯨ, ꯃꯔꯝꯗꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯂꯦꯡꯂꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯏꯖꯔꯦꯜꯒꯤ ꯁꯍꯔꯁꯤꯡ ꯊꯨꯡꯅ ꯆꯠꯄ ꯅꯪꯍꯧꯔꯣꯏ꯫ ꯁꯦꯕꯣꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯗꯦ, ꯑꯗꯨꯒ ꯃꯤꯅꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯗꯦ꯫ ꯁꯦꯕꯣꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯨꯝ ꯑꯃꯁꯨꯡ ꯃꯤꯅꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯒꯨꯝ ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯕꯦꯜꯖꯥꯕꯨꯜ ꯀꯧꯔꯕꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯀꯌꯥ ꯍꯦꯟꯅ ꯊꯤꯅ ꯀꯧꯒꯗꯕ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯐꯣꯡꯗꯣꯛꯂꯣꯏꯗꯕ ꯀꯨꯞꯁꯤꯟꯕ ꯑꯃꯠꯇ ꯂꯩꯇꯦ, ꯅꯠꯇ꯭ꯔꯒ ꯈꯪꯂꯣꯏꯗꯕ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯑꯃꯝꯕꯗ ꯍꯥꯏꯕ ꯑꯗꯨ ꯑꯉꯥꯟꯕꯗ ꯍꯥꯏꯗꯣꯛꯎ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ ꯑꯗꯨ ꯌꯨꯝꯊꯛꯇꯒꯤ ꯂꯥꯎꯊꯣꯛꯎ꯫ ꯑꯗꯨꯒ ꯍꯛꯆꯥꯡꯕꯨ ꯍꯥꯠꯄ, ꯑꯗꯨꯕꯨ ꯊꯋꯥꯏꯕꯨ ꯍꯥꯠꯄ ꯉꯝꯗꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯀꯤꯒꯅꯨ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯄꯨ ꯅꯣꯔꯣꯛꯇ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯍꯥꯛꯄꯨ ꯀꯤꯌꯨ꯫ ꯁꯦꯟꯗ꯭ꯔꯥꯡ ꯑꯅꯤꯕꯨ ꯄꯩꯁꯥ ꯑꯃꯗ ꯌꯣꯟꯗ꯭ꯔꯥ? ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯥꯎꯕ ꯂꯩꯕꯥꯛꯇ ꯇꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯣꯛꯀꯤ ꯁꯝꯅꯥ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯒꯅꯨ, ꯅꯈꯣꯏꯅ ꯁꯦꯟꯗ꯭ꯔꯥꯡ ꯀꯌꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤ ꯃꯥꯡꯗ ꯌꯥꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯗꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯅꯁꯨ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤ ꯃꯥꯡꯗ ꯌꯥꯕꯤꯔꯣꯏ꯫ ꯑꯩꯅ ꯃꯥꯂꯦꯝꯗ ꯏꯪꯊꯕ ꯄꯤꯕ ꯂꯥꯛꯄꯅꯤ ꯈꯟꯒꯅꯨ, ꯑꯩꯅ ꯏꯪꯊꯕ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯥꯡꯁꯥꯡ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯃꯤ ꯑꯃꯕꯨ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ, ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯃꯃꯧꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯍꯟꯅꯕ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯌꯦꯛꯅꯕꯗꯤ ꯃꯁꯥꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯗꯨꯅꯤ꯫ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ, ꯃꯆꯥꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯂꯧꯈꯠꯇꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯊꯋꯥꯏ ꯀꯟꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯗꯨ ꯃꯥꯡꯖꯒꯅꯤ, ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯊꯋꯥꯏ ꯃꯥꯡꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯗꯨ ꯐꯪꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯂꯧꯁꯤꯜꯂꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯁꯤꯜꯂꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯂꯧꯁꯤꯜꯂꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯃꯍꯥꯛꯄꯨ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯒꯤ ꯃꯤꯡꯗ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯕꯨ ꯂꯧꯁꯤꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯒꯤ ꯃꯅꯥ ꯐꯪꯒꯅꯤ, ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯃꯒꯤ ꯃꯤꯡꯗ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯃꯕꯨ ꯂꯧꯁꯤꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯃꯒꯤ ꯃꯅꯥ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯊꯛꯅꯕ ꯏꯁꯤꯡ ꯑꯏꯪꯕ ꯒ꯭ꯂꯥꯁ ꯑꯃ ꯁꯦꯕꯣꯛꯀꯤ ꯃꯤꯡꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯈꯛ ꯃꯥꯡꯂꯣꯏ꯫